Manipur Press Club Lingkhatkhiba Chahi Yankai Matoi Surakpagi Mapok Kumon Thouram Ngasi Major Khulda Leiba Manipur Press Club ta Pangthok-Khre Thouram Aduda Singjamai ACG MLA Yumnam Khemchan Lamlai ACG MLA Khongban Tabam Ibomcha Patsoi ACG MLA Sapam Kunjakesor Keba IPR Director Ngangom Uttam Editor Guilds Manipur EGM gi President Khogendra Khomdram Amasung Amjugi President Asem Bhaktana Sarukyaki, Thouramgi Manung Chana Journalist Memorial Pillar da Laikhidraba Journalist Singi Mafamda Laisu Katuna Ikai Kumnava Utki, Amadi Chahi Asigi Amjuna Putokpa Calendar Amadi Diary Su Fonki, Singjamai Asigi MLA Yumnam Khemchana Haikibada, Ahing Nungtil Naidana Miam Gidamakta Choktaba Laitana Awawa Kaya Mayok Nariba, Journalist Singbu Ekoina Kaukthokpa Chumloi. Journalist Singbu awang bathakta ikai khumnaba mathau tai haujik lamda masta leiriba loop kayana tongan mamafam singda chatuna ing tappa hanjilaknaba maira paibi club kayana punsinduna wari sanaba haurakliba asi afaba khongthang amani haina laui amadi ngarang saiton da thoka ningdaba thaudokta bomb machet na panduna hospital da soktuna leiriba Singbu atubada fagatpa oidasanu amadi matam khara tangdu laitana leiruraba matung bomb pokai halakpa Nongmai kapsalakba taurakliba asi Manipurda ing tappa hanjilaktanaba kanagumba agency karana silabra haibasi pumnamakna khangminaba matam oire irang haurakpadagi hauna tongan mafam singda Assam Rifles na lauriba thaudangda miyamna thajadaba amadi pendaba kaya leiriba adu Assam Rifles khudingmak fatte haina lauba yaroi hainasu fongdoki Kitang peaceful atmosphere naman laga na boom po kaya man umay kapsan mga hihik tawisi masi karamba agency ka yawrab jano sini ko igi sita shanti pork na ba sana ba kana yawrab si ko punna khangmin na bagi matam do ay oira ay basi may thamjage Manipur gi CSO singna initiate to bidna discuss kumba tungan na jaga sa tana mera bai bising club sing wali sawa hobi basi ay tasing thagat pa tungdog say folks ki no magiran ni gira ma hore kolko migi su samana na kuki gi sinaw sina Imphal da valley da lakpada akai bale roi hina lokthok pidi du madu shanti oina sangjin bagi achou bu khongthang amani thamjage at the same time koi gi amuko gi sinaw singsu loji loya sepna sugi shanti gi pawil pi ba ho rina ta je masi Manipur gi CSO singna local iba step si initiative si shanti tuna hajlak bagi adu mo step amani hina ai tagap pungdok sari aina thamjani gi koi gi rumors da Kaligumba ama hekta haina raga madum batang tauga yamna season ba wana lawa decision ji aran ba decision hoigani aduna waram warekanda Manipura shanti lakna ba phana bada koi kudimaki daida lei MLA Khongban Tabam Ibomchana haikibada media haibasi democracy gi mari shubama khongni haina hainaribani adubu media gi sinfam asi laingak loisingna hekta ngamgadaba nate Laipak adugi wakalon pumba tungsinduna thamba ngamba achouba thaudang lauriba media singni maruiba thaudang lauriba media singi income asi asuki matik peningai oide amadi laingakna thamliba mityeng asisu peningai oide irang asina maram oiduna Manipurda president rule chalairakpa asigi loisilakpagi matam February 13 da loiragani president rule leiringai manung asi yamna aruba fibam amada leiri center laingakna Manipurda ing tappa purakna ba kanna hotnari lamdamasigi furup khudingmaki luchingba singa unaduna wari sanabada furup khudingmaki luchingba sing yauna popular laingak ama semnana ba center laingaki chapchaba firep lei kanagumba kharana assembly dissolve tawraga anauba mikhal ama pangthokpa pamliba adu tarai na hekta mikhal pangthokpa yagadaba nate hainasu fongdoki Hojiki extended PRC February 13, 2026 sida loigedabne sibhaugi manungi perakse yamna aruba tangka mani anama sida India government na pen da badi me am laine adurgasu akoigi shanti porangnaba Manipurda Nagagi representative Meitei gi representative koina kuki ne hainari basing sizu kuki ne haibagi wani changchelu rokan dadi nang kana no hai kan dadi ai marni jaumi ni Paiteni, Simteni, adu ngata kuki di kaya bu thingna de kharai lei basing sigi representative yawa Muslim ge representative yawa adu gumba popular government ama sembi ge haibasi India government gi wakanda sabchana lei haibase ai bhamna saraga haijabnate kaya gana central leaders singa government gi minister sing adu ka party gi leaders sing unabada khangjarak paduni ada sigumba sideida akhoi na yam section na khong thangaga koi shanti la huwa
ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯍꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯦ